Hello guys, ngasidi yen kangsoi yam healthy soiba thuna su thongba yaba thongdori adodi mamangda walking mate ama chapminarusi aduga grocery shopping kitang ai last week ta hongdabagi ado ngasai se nong yam kanna tagi ba thunderstorm adugi hojik se evening da sunset oramdais da pung 3 da nusa sadora ineba ado machuga se am phasei loinamak sengdokhrabani aduga nungsa su kanna sabadagi chotpa mayam is loin kangre aduga tin ke kamyam tholak male ground da nung chu ge baloraga adui uchek mayam se am harauri chari nganu heron ke kale lake macham khak le adai da moi mayam se yamna langi adu ai yengu ke tai moi manakta ngatang phammaga sum yenge Sigi jaga sengi kitang chatlaga magnolia u mayam hoba mamalei magnolia sai thaina de dum pame yam phajabane angauba sulai bane pink sulai bane purple sulai bane adu sigi area sa house ayamana white ngatani the white magnolia sigi symbolism magi significance yam lei bane lam mayam da symbol of luck and stability su khana bane dagi kano nupi oiba yin energy Chinese ki culture yin energy female energy aduga associate taw bane basically good luck and health ka associate taw bane aduga luhong bakot padaga western society da su Chinese ki da su am season bane Today kitang chatlaga nganu mayam lerame moije ngasai ina haibido grass sudagi kekei no tholakpada moije mar chari bibi adudagi ai khara dum thuna dum chatle grocery keka leidaw leibnina andaki wiki lehaudraba chindana nungsa dum sari 8 ta dorabaneba nipan nungdangi adu sigi maphamsa ai mate am changuge sigi se lambi da dum lei aigi si kanu neba community garden neba si concepts ayam pa me mayam na punna tha baneba aduga kanu se sida thai mayam se yam regular oine kitchen da seasonable herbs leidana coriander parsley rosemary thyme adagi sage the sunflowers leire collard greens sumyam yaw bane the zucchini spinach aduga kano Vietnamese mint ne de atopa su aina khangdaba jam yawe sesame managa su manba adagi lei myam su mix taraga geranium sunflower adagi sanare ga myam mix tawsalise swaida di sumaina vegetable ga yamna bright flowers ka se puna thaiba maram sina kaino da sumaina vegetable garden da lei mix taraga thamba se sigisina bees yam attract taweba zucchini ga haurise bees to laaga moina pollination do cross pollination do adugi rate to hengat handoine ba se is morok ka se phasana pali se morok se different stages or yam kanna mun badi oidri male
ꯃꯁꯤ ꯑꯁꯥꯕꯤꯔ ꯁꯥꯗꯕꯤꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯒꯥꯔꯗꯦꯟꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯏꯑꯕ ꯑꯗꯣ ꯑꯗꯨꯝ ꯁꯤꯚꯤꯂꯥꯏꯁ ꯃꯦꯅꯔꯗ ꯈꯔ ꯀꯥꯟꯅꯕꯗꯨꯗꯪ ꯍꯦꯛꯅꯩ ꯂꯣꯏꯅ ꯍꯦꯛꯇꯣꯛꯇꯦ ꯑꯗꯣ ꯁꯤꯒꯤ ꯚꯔꯇꯤꯀꯦꯜ ꯒꯥꯔꯗꯦꯟ ꯇꯥꯏꯞꯇ ꯂꯝ ꯂꯩꯇꯕꯗ ꯑꯁꯨꯃꯥꯏꯅ ꯊꯥꯕꯒꯤ ꯀꯣꯟꯁꯦꯞꯁꯦ ꯌꯥꯝ ꯐꯩ ꯂꯝ ꯌꯥꯝ ꯂꯧꯗꯕꯤꯗ ꯕꯣꯛꯁꯇ ꯚꯔꯇꯤꯀꯦꯜꯂꯤ ꯑꯣꯏꯅ ꯒ꯭ꯔꯣ ꯇꯧꯍꯟꯕꯗꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯊꯥꯏꯒꯤ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯗ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯔꯦꯗꯤꯃꯦꯗ ꯑꯥꯏꯇꯦꯝꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯒꯤ ꯁ꯭ꯅꯦꯛꯁ ꯑꯗꯨꯗꯁꯨ ꯑꯗꯣ ꯑꯩꯗꯤ ꯁꯨꯝꯁꯤ ꯉꯥꯛꯇꯪ ꯎꯠꯄꯅꯦ ꯑꯗꯨ ꯂꯩꯕ ꯂꯥꯛꯄꯕꯨꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯚꯦꯖꯤꯇꯦꯕꯜꯁ ꯀꯩꯀꯥ ꯂꯩꯒꯦ ꯇꯧꯕꯅꯤ ꯁꯤꯁꯦ ꯀꯥꯡꯁꯨꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯁꯨ ꯊꯣꯛꯄꯗ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤꯗꯔ ꯀꯩꯅꯣ ꯆꯥꯕꯗꯣ ꯑꯁꯤꯁꯦ ꯑꯦꯖꯤꯌꯟ ꯆꯨꯖꯥꯛ ꯀꯩꯀꯥ ꯂꯩꯔꯦ ꯑꯗꯒꯤ ꯉꯥ ꯀꯩꯀꯥ ꯂꯩꯔꯦ ꯑꯦꯖꯤꯌꯟꯒꯤ ꯁ꯭ꯋꯥꯏꯗꯗꯤ ꯑꯌꯥꯝꯕꯅ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯐꯪꯉꯦ ꯑꯗꯨ ꯁꯤꯁꯦ ꯂꯩꯔꯦ ꯑꯩꯅ ꯂꯩꯕ ꯂꯥꯛꯄꯁꯦ ꯐꯛꯄꯥꯏ ꯍꯥꯏꯕꯅꯦꯕ ꯐꯛꯄꯥꯏꯗꯣ ꯑꯩꯗꯤ ꯀꯩꯅꯣꯗ ꯌꯦꯟ ꯀꯥꯡꯁꯣꯏꯁꯦ ꯑꯩ ꯐꯛꯄꯥꯏ ꯊꯥꯛꯑꯦ ꯌꯥꯝ ꯍꯥꯎꯋꯦ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯒ꯭ꯔꯣꯁꯔꯤꯗꯣ ꯑꯩ ꯄꯕ ꯊꯨꯅ ꯑꯗꯨꯝ ꯂꯩꯔꯨꯔꯦ ꯗꯦꯟ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯀꯩꯅꯣ ꯇꯤꯚꯤ ꯌꯦꯡꯐꯝꯅꯦꯕ ꯃꯨꯚꯤꯁ ꯍꯧꯖꯤꯛꯁꯦ ꯇꯦꯅꯤꯁꯀꯤ ꯀꯩꯅꯣꯃ ꯇꯨꯔꯅꯥꯃꯦꯟ ꯇꯧꯔꯤꯕꯅꯦ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯗ ꯑꯩꯁꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯁꯤꯒꯤ ꯕ꯭ꯂꯨꯕꯦꯔꯤꯁꯤꯅ ꯂꯩꯔꯛꯄꯅꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯖꯨꯀꯤꯅꯤ ꯐ꯭ꯂꯥꯋꯔꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯅꯣꯡꯗꯁꯨ ꯇꯠꯄ ꯐꯅꯌꯥꯝ ꯌꯥꯎꯔꯝꯃꯦ ꯉꯁꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯔꯗꯦꯟꯗꯨꯗꯩ ꯍꯦꯛꯂꯛꯄꯅꯦ ꯃꯣꯔꯣꯛꯁꯤꯒ ꯑꯗꯣ ꯑꯁꯤꯁꯦ ꯕꯣꯔꯥ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯒꯤ ꯐꯛꯄꯥꯏꯁꯤꯗꯤ ꯂꯩꯔꯛꯄꯅꯦ ꯑꯗꯒꯤ ꯃꯦꯡꯒꯣ ꯑꯃꯁꯨ ꯂꯩꯔꯛꯑꯦ ꯕ꯭ꯔꯥꯏꯠ ꯀꯂꯔ ꯑꯣꯏꯕ ꯐ꯭ꯔꯨꯠꯁꯦ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯌꯥꯝ ꯌꯥꯎꯕ ꯑꯗꯣ ꯑꯩ ꯃꯦꯡꯒꯣꯁꯦ ꯈꯥꯏꯔꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯁꯝꯃꯔꯅꯦ ꯃꯦꯡꯒꯣ ꯁꯤꯖꯟ ꯊꯥꯏꯅ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏꯗ ꯃꯦꯡꯒꯣ ꯇ꯭ꯔꯤꯁ ꯃꯌꯥꯝ ꯍꯧꯔꯝꯃꯦ ꯃꯦꯡꯒꯣ ꯃꯈꯜ ꯍꯧꯖꯤꯛꯇꯤ ꯂꯝ ꯂꯣꯏꯅ ꯁꯣꯔꯣꯛꯀꯤ ꯀꯛꯈꯤꯕꯗꯒꯤ ꯃꯦꯡꯒꯣ ꯇ꯭ꯔꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯄꯤꯛꯏꯉꯩꯗꯗꯤ ꯁ꯭ꯀꯨꯜꯒ ꯍꯜꯂꯛꯑꯒ ꯌꯥꯝ ꯆꯥꯔꯝꯃꯦ ꯆꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯥꯈꯤꯗ꯭ꯔꯦ ꯌꯥꯝ ꯔꯦꯌꯔꯂꯤ ꯆꯥꯏ ꯄꯤꯛꯏꯉꯩꯗꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯂꯦꯁ ꯑꯁꯤꯒꯤ ꯁꯥꯏꯠꯀꯤ ꯌꯥꯝ ꯐ꯭ꯂꯦꯁꯤ ꯑꯣꯏꯕ ꯄꯥꯔꯠ ꯑꯁꯤꯅ ꯃꯤ ꯑꯇꯣꯞꯄꯅꯒ ꯆꯥꯔꯒ ꯑꯩꯅ ꯃꯌꯥꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯠ ꯑꯁꯦ ꯃꯔꯨ ꯑꯁꯦ ꯀꯣꯏꯇꯥꯟꯒ ꯇꯥꯟꯅꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯔꯨꯁꯦ ꯆꯥꯅꯤꯡꯗꯦ ꯌꯥꯝ ꯃꯦꯁꯤ ꯑꯣꯏ ꯑꯗꯨꯗꯩꯗꯤ ꯄꯨꯛꯇꯣ ꯉꯥꯛꯇꯪ ꯄꯣꯊꯥꯔꯕꯅꯤꯅ ꯆꯠꯂꯨꯕꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯁꯩ ꯈꯔ ꯇꯥꯔꯅꯤ ꯆꯥꯛ ꯊꯣꯡꯒꯠꯄ ꯇꯜꯂꯦ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥ ꯈꯔ ꯌꯦꯡꯉꯅꯤ ꯍꯩꯅꯧꯗꯨꯁꯨ ꯉꯝꯁꯟꯅꯕ ꯇꯧꯔꯅꯤ ꯌꯥꯝ ꯀꯟꯅ ꯊꯨꯝꯕꯗꯤ ꯑꯣꯏꯗꯦ ꯈꯔ ꯁꯤꯟꯇꯛ ꯇꯧꯋꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯗꯤ ꯌꯥꯝ ꯊꯨꯝꯕꯗꯤ ꯍꯩꯅꯗꯕꯅꯤꯅ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯣ ꯍꯥꯐ ꯑꯦꯟ ꯑꯋꯥꯔꯃꯨꯛ ꯄꯣꯊꯥꯔꯦ ꯊꯣꯡꯕ ꯍꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯐꯛꯄꯥꯏ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯚꯤꯌꯦꯠꯅꯥꯃꯤꯁ ꯃꯤꯟꯠꯇꯨꯅꯦꯕ ꯑꯗꯨ ꯁꯤꯗ ꯊꯥꯛꯇꯧꯕ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯑꯅꯤꯌꯟ ꯇꯣꯃꯥꯇꯣ ꯒꯥꯔꯂꯤꯛ ꯖꯤꯟꯖꯔꯅ ꯌꯥꯝꯅ ꯑꯗꯨ ꯇꯤꯜꯍꯧꯗꯨꯁꯨ ꯇꯪꯈꯥꯏ ꯑꯝꯇ ꯊꯥꯛꯑꯦ ꯑꯗꯩ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯚꯤꯌꯦꯠꯅꯥꯃꯤꯁ ꯃꯤꯟꯠꯇꯣ ꯑꯗꯣ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯆꯤꯂꯤꯒ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯒ꯭ꯔꯤꯟ ꯆꯤꯂꯤꯁꯤꯒ ꯖꯤꯟꯖꯔꯁꯤꯒꯅ ꯈꯅꯥꯎꯁꯦ ꯌꯪ ꯂꯥꯎꯅ ꯁꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯚꯤꯌꯦꯠꯅꯥꯃꯤꯁ ꯃꯤꯟꯠꯁꯤꯅ ꯌꯥꯝꯅ ꯃꯤꯟꯇꯤ ꯀꯨꯂꯤꯡ ꯏꯐꯦꯛ ꯑꯃ ꯄꯤꯕꯅꯦꯕ ꯑꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯒꯤ ꯈꯅꯥꯎꯗ ꯄꯨꯛꯇ ꯄꯥꯟꯕꯗꯣ ꯑꯗꯨꯒꯤꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯅꯣꯡꯃ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯗ ꯃꯤ ꯆꯥꯅꯕ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯩꯅ ꯅꯣꯡꯃ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯗ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯤꯅꯥꯅ ꯈꯪꯈꯤꯕꯅꯦꯕ ꯌꯨꯖ꯭ꯋꯦꯂꯤ ꯃꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣꯗꯣ ꯁꯥ ꯃꯔꯣꯏꯗꯣ ꯑꯣꯏꯅ ꯊꯥꯛꯅꯕꯅꯦꯕ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯑꯗꯣ
sigi drumstick macha macha singse pressure cooker da hapchalani aduga thum kitanga hojiki mayam duga hapchalani except phakpai du yam thuna ai phakpai soram be ai ko ai khangde ko Vietnamese mean to ado kano se aduna last ta thak to neba kona sauhan kanda kam loraga loina mun kanda last 5 minutes muk sauhan bado aduda thak to neba mana aduna pathadana ba natadi pumpat patlani adu sige se simyam se thaksallaga salt ka thaga kamani sise yam thine healthy ne yam clean kano isa se yam nungai si sabada nanga ai junk food ka yam charam ne aduna si sabana pharani thuna zumunba ado last ta hojiki do kamaga mullabane ba aduga sina last ta 5 minutes ki sauhanbado aduda ida ma se hapsan birani mana me nusiye hapsanle si sauhalani sige sumaina chicken soup kangsoi da boil jabsina healthy ne lok thumba pa nam kai gum taw kan su sumain jabiyo dum haradam si chicken se protein ju yaure plus kano je chi thau ke ka tha pusante ai di skin ba me skin dum yaw halle ha be helen adu si boil taw kanda kuina kamba ko pa taw kana nongala gelatinous ko oram ba se soup gelatin no kai no ne ba collagen thola ine ba adu skin gi so yam phai ba adu dum hakchang skin ke ka loina phaba po ne ba si adu I taste tarage